ꯃꯔꯨꯞꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ 0ꯗꯒꯤꯅ ꯆꯍꯤ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯐꯔꯕ ꯐꯟ ꯑꯃꯒꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯐꯟ ꯑꯗꯨꯗꯤ SBI Maganam Children Benefit Fund ꯍꯥꯏꯕꯅꯤ꯫ ꯐꯟ ꯑꯁꯤꯗ ꯏꯟꯚꯦꯁ ꯇꯧꯕꯁꯤ ꯂꯣꯡ ꯇꯥꯔꯝꯒꯤ ꯑꯣꯏꯅ ꯏꯟꯚꯦꯁ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯐꯟ ꯑꯁꯤꯒꯤ ꯂꯣꯛ-ꯏꯟ ꯄꯦꯔꯣꯠꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 5 ꯊꯝꯒꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯊꯝꯂꯕꯁꯨ ꯌꯥꯏ꯫ ꯑꯗꯣꯝꯅ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯄꯩꯁꯥꯁꯦ ꯏꯟꯚꯦꯁ ꯇꯧꯕꯤꯒꯦ ꯇꯨꯡꯁꯟꯕꯤꯒꯦ ꯈꯟꯕ ꯇꯥꯔꯒꯗꯤꯀꯣ ꯐꯟ ꯑꯁꯤ ꯌꯥꯝꯅ ꯐꯔꯦ꯫ ꯍꯦꯛ ꯄꯣꯛꯄꯗꯒꯤꯅ ꯆꯍꯤ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯏꯆꯥ ꯂꯩꯕꯤꯕ ꯇꯥꯔꯒꯗꯤꯀꯣ ꯃꯈꯣꯏꯅ ꯍꯌꯦꯡ ꯆꯍꯤ 19, 20 ꯁꯨꯔꯛꯄ ꯑꯗꯒꯤ ꯍꯦꯜꯂꯕꯁꯨꯀꯣ ꯑꯗꯣꯝꯅ ꯊꯝꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯄꯩꯁꯥꯁꯦ ꯏꯟꯚꯦꯁ ꯇꯧꯔꯒ ꯊꯝꯕ ꯌꯥꯏ꯫ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯍꯌꯦꯡ ꯄꯩꯁా ꯆꯪꯉꯛꯄ ꯑꯃꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯃꯇꯝ ꯐꯥꯎꯕꯀꯣ ꯑꯗꯣꯝꯅ ꯑꯗꯨꯝ ꯊꯝꯕꯤꯕ ꯌꯥꯏ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯟ ꯑꯁꯤꯒꯤ ꯗꯤꯇꯦꯜꯁ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯐꯟ ꯑꯁꯤꯒꯤ AUMꯁꯤ ꯀꯔꯣꯔ 4,317ꯅꯤ꯫ ꯐꯟ ꯑꯁꯤꯒꯤ NAVꯅ 47.84꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯛꯖꯤꯠ ꯂꯣꯠ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯦꯛꯖꯤꯠ ꯂꯣꯠ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯑꯗꯣꯝꯅ ꯄꯩꯁꯥꯁꯦ ꯏꯟꯚꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯧꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄꯗ ꯑꯩꯈꯣꯏ ꯑꯦꯛꯖꯤꯠ ꯂꯣꯠꯁꯦ ꯀꯌꯥ ꯀꯛꯀꯗꯒꯦ, ꯄꯥꯔꯁꯦꯟꯇꯦꯖ ꯀꯌꯥꯝ ꯀꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯅꯦꯕꯀꯣ꯫ ꯃꯁꯤꯗ ꯅꯤꯌꯣꯝ ꯈꯔ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯑꯉꯥꯡꯁꯦ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯌꯥꯎꯕ ꯇꯥꯔꯒꯅꯀꯣ ꯃꯁꯥꯒꯤ ꯆꯍꯤ 5 ꯐꯥꯔꯕ ꯑꯗꯨꯒꯤ ꯀꯥꯟꯗ ꯂꯧꯊꯣꯛꯄ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯝ ꯁꯥꯡꯅ ꯊꯝꯒꯦ ꯍꯥꯏꯇꯥꯔꯒꯅ ꯃꯁꯥꯒꯤ ꯆꯍꯤ 23 ꯁꯨꯔꯕꯀꯣ ꯑꯗꯨ ꯐꯥꯎꯗ ꯂꯧꯊꯣꯛꯄ ꯌꯥꯒꯅꯦꯕꯀꯣ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯌꯥꯗꯤ ꯌꯥꯏꯀꯣ꯫ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯗꯨꯗꯅ ꯑꯩꯈꯣꯏ ꯑꯦꯛꯖꯤꯠ ꯂꯣꯠꯁꯦ ꯀꯛꯀꯅꯦꯕꯀꯣ꯫ ꯇꯦꯛꯁ ꯈꯔ ꯀꯛꯀꯅꯤ ꯄꯩꯁꯥꯁꯦ ꯂꯧꯊꯣꯛꯄꯒꯤꯗꯃꯛꯇ꯫ ꯑꯗꯨꯒ ꯑꯦꯛꯖꯤꯠ ꯂꯣꯠꯁꯤ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯏꯟꯚꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯍꯤ 1ꯒꯤ ꯃꯅꯨꯡꯗ ꯂꯧꯊꯣꯛꯄ ꯇꯥꯔꯒꯗꯤꯀꯣ 3%ꯀꯛꯀꯅꯦꯕ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯍꯤ 2ꯒꯤ ꯃꯅꯨꯡꯗ ꯂꯧꯊꯣꯛꯄ ꯇꯥꯔꯒꯅ 2% ꯀꯛꯀꯅꯤ꯫ ꯑꯗꯨꯒ ꯆꯍꯤ 3ꯒꯤ ꯃꯅꯨꯡꯗ ꯂꯧꯊꯣꯛꯄ ꯇꯥꯔꯒꯅ 1% ꯀꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯆꯍꯤ 5 ꯀꯣ ꯅꯠꯇ꯭ꯔꯒꯅ 5ꯒꯤ ꯃꯇꯨꯡꯗ ꯂꯧꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯦꯛꯖꯤꯠ ꯂꯣꯠꯇꯣ ꯀꯛꯑꯔꯣꯏ꯫ ꯐꯟ ꯑꯁꯤꯗ ꯑꯗꯣꯝꯅ ꯏꯟꯚꯦꯁ ꯇꯧꯕꯁꯤ ꯅꯤꯌꯣꯝ 2 ꯂꯩꯀꯣ꯫ ꯅꯤꯌꯣꯝꯁꯦ ꯑꯃꯅ SIP ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯉꯝꯕ ꯄꯩꯁా ꯑꯗꯣꯝꯅꯀꯣ ꯊꯝꯕꯗꯨꯅꯤ꯫ ꯃꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 500ꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯑꯗꯣꯝꯅ ꯑꯉꯝꯕ ꯆꯥꯡ ꯐꯥꯎꯕ ꯑꯗꯨꯝ ꯊꯝꯕꯤꯕ ꯌꯥꯏꯀꯣ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯅꯤꯌꯣꯝꯁꯤꯅ ꯂꯝꯁꯝ ꯍꯥꯏꯕꯅꯤꯀꯣ꯫ ꯂꯝꯁꯝꯁꯤꯗꯅ ꯑꯩꯈꯣꯏꯅ ꯃꯁꯤꯁꯨ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯃꯝ ꯄꯩꯁꯥꯁꯤ ꯂꯨꯄꯥ 5,000ꯗꯒꯤ ꯍꯧꯕ ꯌꯥꯏꯀꯣ꯫ ꯂꯨꯄꯥ 5,000ꯗꯒꯤꯅ ꯑꯗꯣꯝꯅ ꯑꯉꯝꯕ ꯆꯥꯡ ꯐꯥꯎꯕ ꯊꯝꯕ꯫ ꯑꯗꯨꯒ SIP ꯍꯥꯏꯕꯁꯤꯅ ꯑꯩꯈꯣই ꯊꯥꯒꯤ ꯈꯔ ꯇꯨꯡꯁꯤꯟꯕꯗꯨꯅꯤ꯫ ꯑꯩꯅ ꯍꯥꯟꯅ ꯃꯁꯤꯒꯤꯁꯨ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯁꯦꯝꯖꯈ꯭ꯔꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯝꯁꯝ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛ ꯊꯝꯂꯤꯕ ꯄꯩꯁꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯍꯤ 5ꯒꯤ ꯅꯠꯇ꯭ꯔꯒ ꯆꯍꯤ 23ꯒꯤꯀꯣ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯊꯝꯅꯤꯡꯕ ꯂꯣꯡ ꯇꯥꯔꯝꯗ ꯊꯝꯃꯛꯄꯗꯣ ꯑꯗꯨꯗꯨꯅꯦꯕ ꯄꯩꯁꯥꯁꯦ ꯁꯦꯟꯐꯝꯁꯦ ꯑꯃꯨꯛꯇꯪꯗ ꯏꯟꯚꯦꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯗꯨꯅꯦ꯫ SIP ꯑꯃꯗꯤ ꯂꯝꯁꯝ ꯑꯅꯤꯃꯛꯇ ꯄꯩꯁꯥ ꯏꯟꯚꯦꯁ ꯇꯧꯕꯁꯤ ꯑꯗꯣꯝꯅ ꯊꯝꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯑꯗꯨꯝ ꯊꯝꯕ ꯌꯥꯏ꯫ ꯐꯟ ꯑꯁꯤꯗ ꯄꯩꯁా ꯏꯟꯚꯦꯁ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯚꯦꯔꯤ ꯍꯥꯏ ꯔꯤꯛꯁ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯂꯩꯀꯣ꯫ ꯐꯟ ꯈꯨꯗꯤꯡꯃꯛꯇ ꯔꯤꯛꯁꯇꯤ ꯂꯣꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯔꯤꯛꯁ ꯂꯩꯕꯁꯤꯗ ꯑꯗꯣꯝꯅ ꯔꯤꯛꯁ ꯂꯧꯕꯤꯔꯒ ꯏꯟꯚꯦꯁ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯥꯟꯅꯒꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯄꯩꯁꯥ ꯏꯟꯚꯦꯁ ꯇꯧꯕꯁꯤ ꯃꯥꯔꯀꯦꯠꯀꯤ ꯑꯞ ꯗꯥꯎꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯗ ꯏꯟꯇꯔꯦꯁꯁꯦ ꯂꯥꯛꯀꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯪꯃꯤꯟꯅꯁꯦꯕꯀꯣ꯫ ꯏꯆꯥꯁꯦ ꯄꯣꯛꯄꯗ ꯉꯥꯏꯔꯤꯅ ꯈꯜꯂꯁꯦꯕꯀꯣ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯒꯤꯅ ꯏꯆꯥꯁꯤꯒꯤ ꯆꯍꯤ 10 ꯐꯥꯎꯕꯁꯤꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯊꯝꯕ ꯃꯇꯝꯗ ꯀꯌꯥ ꯐꯪꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯆꯥꯎꯔꯥꯛꯄ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯄꯩꯁꯥꯁꯦ ꯂꯨꯄꯥ 2,00,000ꯁꯦ ꯑꯗꯣꯝꯅ ꯊꯝꯈ꯭ꯔꯦꯕꯀꯣ꯫ ꯍꯥꯏꯔꯤꯕ ꯐꯟ ꯑꯁꯤꯗ ꯂꯝꯁꯝꯁꯤꯗ ꯊꯝꯃꯦꯕ ꯂꯨꯄꯥ 2,00,000ꯁꯦ ꯃꯐꯝ ꯈꯪꯅ ꯊꯝꯈ꯭ꯔꯦꯀꯣ꯫ ꯑꯗꯨꯒ ꯔꯤꯇꯔꯟ ꯄꯥꯔꯁꯦꯟꯇꯦꯖꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ 19 ꯀꯣ 18%ꯁꯦ ꯆꯍꯤ 1ꯗꯅꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯦꯀꯣ꯫ ꯆꯍꯤ 1ꯗꯅꯤ ꯄꯤꯔꯛꯀꯗꯧꯔꯤꯕꯁꯦ ꯑꯗꯨꯒꯤ ꯄꯥꯔꯁꯦꯕꯀꯣ꯫ ꯑꯗꯨꯒ ꯆꯍꯤ 10 ꯊꯝꯃꯁꯦꯕ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯆꯍꯤ 10 ꯐꯥꯔꯕ ꯃꯇꯨꯡꯗ ꯐꯪꯒꯗꯧꯔꯤꯕ ꯄꯩꯁꯥꯁꯦ ꯂꯨꯄꯥ 1,10,93,800 ꯁꯝꯊꯤꯡꯁꯤ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯑꯦꯃꯥꯎꯟ ꯂꯨꯄꯥ 2,00,000ꯁꯦ ꯑꯩꯈꯣꯏꯅ ꯆꯍꯤ 15 ꯀꯣ ꯏꯆꯥꯒꯤ ꯆꯍꯤ 15 ꯃꯄꯨꯡ ꯐꯥꯕꯐꯥꯎꯁꯦ ꯊꯝꯕ ꯉꯝꯕ ꯇꯥꯔꯒꯗꯤ 18%ꯁꯤꯗ ꯀꯌా ꯐꯪꯅꯤ ꯍꯥꯏꯕꯗ ꯂꯨꯄꯥ 19,63,034 ꯁꯝꯊꯤꯡꯁꯦ ꯑꯩꯈꯣꯏꯗ ꯐꯪꯒꯅꯦꯕ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯥꯕꯁꯦ 18%ꯅꯦꯕ ꯄꯥꯔꯤꯕꯁꯦꯀꯣ꯫
masi soidana 18% se moina pibiba taragadi akhoi soidana phanganeba ado masida helakpa yai tarakpa yai aduneba adoga sahi kun box se akhoi na thamba ngamaba ko ado taragadi lakh 53 ga lising 39 something se akhoi da phanganeba masini akhoi na karigumba khangba kallaga ko thamba ngamba taragadi hariba chahi singse asi bawda yamdrabada chahi 10 bawda thambada paisa se asigi chang se dum phangba lakh 10 se lakh 2 duna lakh 10 phangba yabagi chance de adum leireba ko aduga akhoi hauji amu apik senpham da ko SIP tawraga amu yengsi tha gi paisa se akhoi na tungchalaga thambada chahi 10 pawbada kaya phangdage haibadu yengminasi ko akhoi na hauji ahanbada tha khudingi lupa lising ani se thambagi changda parasi aduga masai ge dumaina chamanana chahi da lupa 19 se percentage se akhoi da pibirakpa na parasi ko aduda akhoi na thamgadori basi chahi masing si chahi 10 thamase ba ko lising ani se akhoi na chahi 10 thamasi aduga akhoi na haujik se calculate tawraga yengba matamda lupa lakh 13 ga lising 64 something se akhoi total oina phangane ba ko akhoi ne invest tawgibadi masida lupa lakh 5 ga lising 64 something se ne ba ko aduga moina total return akhoi da pirakadori basina lupa lakh 3 ka something se pirakane ba ko aduga akhoi amu paisa se lupa lising ani se yamalle sidagi handaba pamba taragasu lupa lising se tha khudingi thambada amu yengsi ko lising thambasena chahi 10 thamgani aduga percentage su ngasai dumaina koi lupa 35 chahi da ko kabase masi mu yengminar se ba ko masidai sida aikoina lupa lising amma tha khudingi thamba aduga chahi 10 ko masida aikoina phangadauriba koi maturity oirakanda phangadauriba amount sena lupa lakh 5 ga lising 34 something seneba ko ado masida aikoina total deposit tawribasina ko lupa lakh 2 ga lising 42 something seneba ko aduga total return makoina aikoida sendoi piraklibasa chahi 10 sidana lupa lakh 3 neba lupa lakh 2 ga lising 42 thambada lupa lakh 3 je moina aikoida return pirakaneba karigumba lupa 35 se chahida oina percentage se kabiba taragadi soidabida aduda oragadi masi phangba ngamganeba ko aduga amu aikoi lupa 500 ko yamdabida lupa 500 se amu thamaga yengsi yamna handaba changda ko apikpa paisa sida thambada su aikoida kanabra yengse ko lupa 500 se su aikoina tha khudingi thamani aduga chahi 10 percentage su manare ado masidana amu aikoina maturity oirakanda phanggadoribase lupa lakh 2 ga lising 72 something aduga total aikoina paisa se chahi 10 bausida thamjaliba paisa sina lakh 1 ga lising 94 something aduga moina aikoida return pirakadoribase sendoi pirakpasina lakh 1.5 ga something ne ko ani je punjelaga ne ko phanggadoriba lakh 2 ga lising 72 ga something je phanganeba masi leijare marupsing na karigumba hairiba phana sida ko invest tawbiningba tha gi tungsaningba natraga araiba senpham khara yamna dum thamjaningba ko lamsamda oiba taragadi adomna phone da sijanaba haiba taragadi phone da dum thamlabasu habadi SBI gi koi invest app haina sulai aduda dum tawbirabasu yai natraga na khwaidagi phabadi bank amada chatpiraga bank gi manager do unabiraga adomna haibiyo SBI da SBI Maganam Children's Benefit Fund invest tawjage haibiyo adomna apambagi matungina SIP haidi tha khudingi khara tungsenbaduma leire aduga lamsam oina ko adomna lakh 1 lising 50 lakh 2 pulapna one time da oina invest tawbige harbasuya adongi apambagi matungina khanabiyo soidana yarakani maduda invest tawbiduna adomsu kanabasi lawbiyo
ꯑꯩꯍꯥꯛꯅ ꯐꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯤꯕꯁꯤ ꯑꯗꯣꯝꯒꯤ ꯅꯣꯂꯦꯖ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕꯅꯤ, ꯁꯦꯌꯔ ꯇꯧꯖꯕꯅꯤ꯫ ꯑꯗꯣꯝꯕꯨ ꯐꯟ ꯑꯁꯤꯗ ꯏꯟꯚꯦꯁ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯕ ꯅꯠꯆꯗꯦ꯫ ꯑꯗꯣꯝꯒꯤ ꯐꯒꯗꯕꯗꯨ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕꯤꯌꯨ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ, ꯀꯣꯃꯦꯟ, ꯁꯦꯌꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯊꯦꯡꯛ ꯌꯨ꯫